KCP PWG MC Unification na QNet Noida Sector 143 ga mari Leinaba case close Toukhre. Pau asi Kangla Pau si dagi laukhatjabane. QNet Noida Sector 143 online direct selling business case number 115 Tribunal 205 January 15, 2025 asigi matangda Kanglaipa Communist Party People's War Group PWG ki final investigation report laibak miyam da thamjari haina Lona Thinkraba Party asigi PRO Chingkhaingan bana thadorokpa cherol amana hairing cherol asina makha taribadi report ki matungina QNet company asi e-commerce online direct selling marketing business da dil tawba company amane business asida lanai miyoy amana nauna yawge hairavadi registration compulsory oibada product process policy asisu compulsory oi purchase policy asi compulsory oibana maram oiraga nauna register tawragliba member sing da masa na pamjaba product laibagi khudong saba pire product ama lairaba matungda karigumba product adu pambidaba taragade refund claim tawbagi khudong saba su pire tawbadabu refund claim asi member aduna tha amagi manungda tahogadabane hairiba tha ama asigi manungda refund claim tahodaba sing adugide QNet ke refund policy gi matungin na chada chama cashback ki khudong saba pire adubu member amana matam sana haivade tha amagi manungda refund claim tahodaba taragade product adu laibada changkhiba sell QNet na refund tawde e-commerce direct B2B selling company oibana upline amana mahaki makhada downline hapa haibasi company asigi protocol ne maramasina upline oiba member amana mahaki makhada yauriba downline sing aduna matam sana refund claim tahodaba taragade upline aduna downline adugi sell hanfam thoe adubu downline sing aduna matam sana upline adu da refund claim tahodaba taragade upline aduna downline sing adugi sell hanfam thokte haibasi investigation asigi report asina thamle KCP PWG ki oiba warol de hairiba QNet Noida Sector 143 online direct selling business case number 115 Tribunal January 15, 2025 asi ngasi January 12, 2025 report asi laibak miyam da khangan baga loinana case asi close tawjare amasung makha tarakpada yawlup amatana case asi amuganna reopen tawbidana ba lup asigi maikaidagi khangalagle Nupi ani Warak Watembada Lupki Cadre Singna Wahei-Wata Fajadaba Sijinnakhibadu Soikhre KCP PWG Pau asi pandam pau si dagi laukhatjabane Nupi ani Warak Watembada tawbada Lupki Cadre Singna Wahei-Wata Fajadaba Sijinnakhibadu Lupki maikaidagi laibak miyam da Soikhre haina KCP PWG MC Unification ki PRO Chingkhaingan bana thadorokpa cherol amana haire cherol asina hai mitai khunaida amukta thoktriba hangoi ningai oiraba khunai asibu maring marang hanba yaba thodok ama waina laisang them koba langthabal kunjada leiba miyoi asina maga mari thokpa nupi aniga aronba mari lainaramba thodok adubu lumna lawbaga loinana thodok asida senai haidiba nupi ani adu warak watemba tawbada Lupki Cadre Singna Wahei-Wata Fajadaba Sijinnakhibadu Soikhre hairiba miyoi asi lup asigi action team na thiba humbagi thabak chathare lup asina thodok aduga mari lainana phangba report amada mari mata masak khanglatraba sadagi hena sathiraba laisang them koba asi masa kanjanaba yawalwei lup amada sangjaduna leiri haiba pau lup asina khangba ngamle laisang them koba hairiba khunai asigi yeknaba miyoi asi kanagumba yawalwei lup natraga civil society organization natraga laikai club amatana sangjafam pibigano laisang them kobabu lup asida sinabiduna masagi maralgi matunginna laibak miyam khangna chairak pibada yawalup sing CSO sing amade club sing nasu lup asibu mateng pangbiyu haina cherol asina makha tarakle